पाउसेदी युम्फम ओइबा मरोइबा पाउ खरा अपडेट तौजरी अमुकफाउ उखिद्रिबा कौजेंग मणिपुर उरे जरपो खोरोंगी सिंग्याई मफम अमदा अमुकफाउ उखिद्रिबा कौजेंग खरा उबा फंगले अकीबगी मसक ओरबा कौजेंग असिना मही मरोंगदा लंदारकद्रा सिंगनदबा ngamde मरमदोना बरी लेनबा सिंगना मित्यंग चंगहोबना फगनी खल्ली हाइरे मरकसिदा थौबाल दु वॉलंटियर singga Naknaruba Mioi manga positive oire हौजिक थौबाल डिस्ट्रिक्ट हॉस्पिटल की टेस्टिंग सेंटर द पॉजिटिव ओइख्रबा वॉलंटियर singga Naknaruba Mioi सिंग टेस्ट तौबदा मिoi manga पॉजिटिव ओइरे ngarang gi mioi manga adu thopal laisang temdagi ama aduga lilong daki marine haujuk pawada thopal district hospital ki testing center asida ngarang pawada punna mioi chamri humdra ga tare rapid antigen ki kits ki mathengna covid-19 test taukhre masigi manungda mioi kun daret positive oibadagi thopal ki covid care center da thamkhre thopal da covid-19 ki oirak liba phibam asida ngarang dagi july kun taru pawba district asigi bank sing amade post office sing kudak dagi ating ba thamkhre ATM putna singba yaun essential bank service ta apan ba pidanaba staff singge covid-19 guideline ning thina ngaklaga office ka gadabani aina thawal disna order amasu thokre atopa pau amadana angang ama Hundoklamle pokpada Ngaireba angang Nupi Macha ama Nupi ki pek Manungda Haplaga torban da Hundoklamle Sosonpur district ki laisang kun mapa khuga turen ki torban da Nupi ki khauda Haplaga Hundoklamba angang Nupi Macha adu thengna khibane Police na angang adu ki haksang lokot laba matung hiltal jotna formal oina cemetery da lairon chankre haire Ngasidagi ILP ki inner line permit system piba Houragani Manipur government ki home department na sahi asigi March taraga tarit amasung taraga nipan da thokibo order amagi matung inna Manipur da inner line permit ILP piba ki thabak lep tuna lakhiba adu July kun mathoi dagi mari leinaba police office police station singda makhata na piba Houragani masigi matang ngasi special secretary home as Gyan Prakash na si role ama thokiba ka loinana mari leinaba office singda instruction asi ngakna chatna ba sukhangan khre arobe the content sing asigi maru pau khara asi bo pawdam jariba Manipur Local News YouTube channel amade Facebook page asi dagi yengbir ba punamak puthaga chari loinana channel asina tumda kanarabadi subscribe like and share to ba kawbi ganu punamak pu amuk hanna thagat chari